Lamdam masigi chingtam amato oibagi masak takiba meragi taraga mangani panba mera hau chongbagi thoram paksana pangthoknakre ngasi Manipur gi ningthau maidingu lesemba sana jawbana thaubu oiduna kangla utrada mera hau chongbagi thoram pangthokhi thoram gi saruk ama oina ningthau na men tonglaba tungda mera wayumkhi loina na chingmi tammi ani gi marakta athen pot kaya lanakhi Center na fam lauthok khigani kibadagi Chief Minister N Biren Uchina Makhunda lot pagum lot kre haina CPI Manipur State Council gi Secretary L Sotin Kumarna lenga kukarem na kre Ana lang sang singbu karbarta fam oina urakpa si laibak thivani haina Yelhomi Healthcare Private Limited ki Managing Director Ningthongzum Surasna high kre KST Institute of Technology haina mingthon ba anoba computer training center ama ngasi uripok achom lekaida CAF and PD Minister Karam Syamna hangdokre Thawal District Police Commando amadi taruk suba Assam Rifle gi apunba kangbu amana Lilong Bazar dagi nongmai lalonba miyoi ama fagat pangamkre faraba miyoi dugi mamingna MD Riazuddin atopa mingna Tomba chahi kuntraga nipan apokpa MD Basiruddin Kawi Lilong Turel ahanbi mayai dagini Bisempur Police Commando nasu miyoi ama kani packet mariga konana fare Mahiroi khunai gi aifanaba amadi afaba mahi masing pinaba academic convention ama pangthoklagani haina Manipur Students Federation MSF ki president Ngariambam Milan na fongdokre Khunai amabu achumba lambida purakna bohonabada achauba thaudang lauriba lila kanglup amo oiriba sanalaibak nachom artist ki kunga humdoilak suba mapok kumon amadi mera hauchongbagi thoram pangthokre Popular Front of India PFI gi lamjing makhada Healthy People Healthy Nation haiba hiramda laibak asigi kachin koya thungna chathagadaba National Health Campaign Manipur gi oinasu masidagi hawdokre Institute of Driver Training and Research Center IDTRC Manipur gi taragataruk lak suba mapok kumon thoram ngasi khumalampakta laiba ISBT complex ta pangthokre Yes Plus Charitable Healthcare and Research Center haina mingthon ba ana lainga mari leinaba center ma ngasi uripok khaidam laikai maning lerakta hangdokre United Development Committee wabaga Assembly Constituency na paikhalakpa khunai gi oiba yaifa thaurangi ahan ba khongthang oina ngasi wabaga kendra gi miyamga khutsamnaraga kendra sigi tongan mafam Nepal da u 4,000 hena thakre